ꯀꯣꯜꯁꯦ ꯁꯥꯔꯤꯕ ꯖꯒꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯧ ꯊꯣꯡꯈꯥꯗꯨꯗꯒꯤ ꯍꯦꯛ ꯀꯨꯝꯊꯔꯛꯑꯒ ꯍꯥꯏꯇꯥꯔꯦꯀꯣ ꯀꯨꯝꯊꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯦ ꯃꯥꯒꯤ ꯀꯣꯜ ꯁꯥꯔꯤꯕ ꯖꯒꯥꯁꯦ khitang nungsaagi mangan khitang ni keno oye ado hongtang jengji ko changjallakanda kakaduju aada lei aduga changjallakanda kamai na tawi kol je saba matamda maonda thengnaba awaba jing adagidi maonda huji oiriba haidi customer gi apamba pamdaba haibna singbjing do khangnabagi da mata ai mafam jida changjallaga kol je sariba kakaji gi manakta changaga ai wari sanabagi tanja to logjage isinaujing nungsibiduna subscribe hongtang tawbiramu comment amtang tawbiramu ai kanaba video ai mathang thagatcharangnaba honajage nungsiraba iraicha kutingmakta haijari konje jam phajana sae magije haidi kon nokoi simaina maitei gi sinaujing hai tare ko jam phajana sabiba akoi konje kaya tar hujikanje khadi tangna di thoku male masigi poche haidi simaina atidim gi hek manakta oi bai tare magi jagaje jamna ju phajai konje do magi price na singba adagidi kamai na sai adagidi sije saba matamda kai awawa thengnaba adagidi mi jingna customer jina kyam lai adon tragana kon jigi price na kayano adagidi magi chawba pikpa haibna singbjinggi matangda ai adum kol chariba konjigi kakajigi haitare adum ai unajara kanda wari sanabgi tamjado logjage tasengna haru kanda kol jiju masak yam phajai haidi jengbudu yamna aidi nupa mo itara jo ngona saningba pokugi interest amju leiba magi sigi khusaje haitare ko mafam jiju tidim gi hek manaka oibaga se adum tidim gi hek manaka oi kedini se kainau bazadu dagi kitang kumdara kanda soroki mamangda dum ngang uraba haitare ko jagas maningdana kano leire khoi sing leire ko magi sari bo pochu simana sai magi kuchukulai haitare ko kuchukulai jing simana toga yamna kay haitare matam ju yamna likna ju sijanaba mali kakaje haidi poche ma sana hona mina pamnaba adagidi mina jengningnaba adagidi mina sabda nungainaba fi saba jida makta buji akoigi iraisa kanglai pak lamdamjida yam kanna nupi oi bijingna fi je sar kanda koi jum kai ka bogdo pu bogdo jawnariba sengna hait kanda ado sikakajigi manaksida lakjabje yamju nungaiba poye aduga magi sariba kon khusajiju yam phajaba haitare ko yam phajai magi hapiba masi yam phajaba haitare masi kai maming kawuno haibdu di khangjadre si yam phajai je magi thaina se isan isi gainaga sana bada haitare sonda nupi ma leraga adai son kanda sigi phanjida nupi ma phammaga khoigi phi kotnaraga khulang isai saknai kana khoi ipa ipugi yam nungsi wari leitabana te tasengna adum leigi ba haitare haidi phi sabam jigi sigi hek phal jida phamma kanda haidi khundugi pakhang oibaduna khuldugi leishamagi manakta chalakanda phanjida phammaga wari watai sana kanda nungsi nungondo adumainaga phongdong nei ka haibagi ipai pugi wari leitabdi nate leigi adumaki chana kanglon jingduna ngasi mangphadana haitare mangphadana ngasi adum simaina lengdana adum ngasi judum mafam khara adum kol sabagi kanoje khudam je adum uba phang kaje thong hangdok pire magi haitare magi khulai ke ka mayam dinge yam jame tama sile khulai ke ka jinge heta tarai ni samnote kakagi je kanoju taring ju phange ko taring jina kaka price ka yam kamaina hai sin taring gi masada lising ani gajam nungai jare khulai jing je sondu ju khulai je yam mang kaina lei ba haitare khulai je makhan suna thamme
ꯍꯥꯏꯗꯤ ꯁꯤꯒꯤ ꯈꯨꯠꯂꯥꯏꯁꯤꯒꯤ ꯃꯄꯥꯟꯁꯤ ꯇꯥꯡꯉꯒ ꯀꯀꯥꯅꯁꯨ ꯑꯩꯈꯣꯏ ꯉꯁꯤ ꯃꯩꯇꯩꯒꯤ ꯀꯣꯟꯁꯤꯡꯁꯤ ꯃꯥꯡꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯗꯃꯛꯇꯁꯨ ꯀꯀꯥꯕꯨ ꯗꯣꯛꯇꯔ ꯃꯔꯤꯁꯦ ꯃꯁꯤꯡ ꯑꯃꯨꯛ ꯁꯤꯟꯗꯕꯤꯅꯦꯕ ꯁꯤꯅ ꯃꯩ ꯄꯥꯜꯂꯒ ꯑꯗꯨꯝ ꯊꯧꯕꯤꯅꯦꯕ ꯑꯃꯁꯨ ꯌꯥꯏꯕꯀꯣ ꯑꯃꯗꯨꯅ ꯃꯆꯤꯟ ꯁꯤꯡꯕꯗ ꯃꯇꯝ ꯃꯥꯡꯉꯤꯅ ꯃꯆꯤꯟ ꯃꯇꯝ ꯃꯥꯡꯗꯅꯕ ꯃꯥꯒꯤ ꯃꯆꯤꯟ ꯑꯃ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨꯝ ꯊꯧꯕꯤꯅꯦꯕ ꯑꯗꯨꯗꯤ ꯀꯀꯥ ꯑꯩꯅ ꯁꯨꯝ ꯂꯥꯛꯆꯅꯤꯡꯕꯁꯦ ꯀꯣꯜ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯕ ꯎꯒꯤ ꯑꯋꯥꯕ ꯑꯗꯒꯤꯗꯤ ꯎꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯂꯧꯋꯤ ꯑꯗꯨꯒ ꯃꯁꯤ ꯁꯥꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯋꯥꯕ ꯊꯦꯡꯅꯕꯁꯤꯡꯁꯤ ꯀꯩ ꯑꯋꯥꯕꯗꯨ ꯑꯩꯈꯣꯏꯒꯤ ꯎꯁꯤ ꯀꯪꯗꯅ ꯁꯨꯗꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯎꯁꯤ ꯏꯁꯇꯣꯛ ꯇꯧꯔ ꯊꯝꯃ ꯁꯨꯕꯅꯤꯅ ꯋꯥꯏ ꯀꯣ ꯑꯗꯨꯒ ꯍꯦꯛ ꯀꯪꯉꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯅꯥꯟꯅ ꯐꯧꯗꯣꯛ ꯊꯝꯃꯦꯕ ꯀꯪꯉ ꯁꯨꯕꯅꯤꯅ ꯍꯦꯛ ꯀꯪꯉꯗꯤ ꯃꯤꯋꯥ ꯇꯥꯗ꯭ꯔꯦ ꯀꯪꯉꯗꯤ ꯃꯤꯋꯥ ꯇꯥꯗ꯭ꯔꯦꯕ ꯁꯪꯉꯗꯤ ꯍꯌꯦꯡ ꯆꯤꯡꯉꯕ ꯈꯣꯠꯂꯒ ꯂꯩꯕꯅꯤꯅ ꯀꯪꯕꯗꯤ ꯌꯥꯗꯦ ꯁꯨꯕ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯂꯤꯁꯜꯂꯛꯑꯀꯥꯟꯗ ꯐꯤꯒꯨꯝꯕ ꯍꯥꯞꯈ꯭ꯔꯀꯥꯟꯗ ꯀꯪꯗ꯭ꯔꯒꯗꯤ ꯃꯥꯏ ꯆꯤꯡꯕ ꯈꯣꯠꯄ ꯍꯥꯏꯕ ꯑꯃꯁꯨ ꯂꯥꯛꯀꯗꯣꯏꯅꯦꯕ ꯃꯤꯋꯥ ꯇꯥꯏꯌꯦꯕ ꯑꯗꯣ ꯀꯪꯉꯒꯗꯤ ꯃꯤꯋꯥ ꯇꯥꯗ꯭ꯔꯦ ꯀꯪꯉꯒꯗꯤ ꯃꯤꯋꯥ ꯇꯥꯗ꯭ꯔꯦ ꯑꯗꯨꯅ ꯇꯁꯦꯡꯅ ꯎꯁꯦ ꯀꯪꯍꯟꯗꯕ ꯌꯥꯗꯦ ꯎ ꯂꯧꯐꯝꯗꯒꯤꯁꯨ ꯎ ꯑꯀꯪꯕꯅꯦꯕ ꯀꯀꯥꯅ ꯌꯥꯔꯤꯈꯩ ꯂꯧꯅꯕ ꯍꯣꯠꯅꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯈꯥꯏꯔ ꯄꯨꯔꯛꯑꯒ ꯐꯧꯗꯣꯛꯄꯅꯦꯕ ꯐꯧꯗꯣꯛꯄꯅꯦꯕ ꯏꯁꯇꯣꯛ ꯊꯝꯃꯒ ꯁꯨꯕꯅꯦꯕ ꯐꯧꯕꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯁꯨꯃꯥꯏꯅ ꯆꯪꯉꯤ ꯅꯨꯡꯁꯥꯗ ꯐꯧꯕꯗꯤ ꯌꯥꯗꯕꯅꯤ나 우름 ꯐꯧꯏ ꯅꯨꯡꯁꯥ ꯐꯧꯕꯗꯤ ꯆꯠꯈꯥꯏꯌꯦꯕ ꯑꯗꯨꯅ 우름으로 ꯄꯨꯁꯤꯜꯂꯒ ꯐꯧꯕꯅꯤꯅ ꯊꯥ 2ꯍꯨꯝ ꯆꯪꯉꯤ ꯊꯥ 2-3ꯃꯨꯛ ꯆꯪꯉꯦꯕ ꯑꯗꯨꯗꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯊꯥ 2-3ꯗꯣ ꯑꯃꯨꯛ ꯀꯪꯍꯟꯅꯕ ꯑꯃꯨꯛ ꯍꯣꯠꯅꯕ ꯍꯥꯏꯗꯤ ꯀꯁꯇꯃꯔꯁꯤꯡꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯗꯅꯕ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯈꯥꯏꯔꯒ ꯑꯃꯨꯛ ꯊꯝꯗꯣꯏꯅꯦꯕ ꯑꯃꯨꯛ ꯊꯝꯒꯗꯣꯏꯅꯦꯕ ꯄꯣꯠꯇꯤ ꯍꯧꯖꯤꯛ ꯁꯥꯕꯤꯔꯤꯕ ꯄꯣꯠꯁꯦ ꯁꯤꯅ ꯑꯆꯧꯕ ꯍꯥꯏꯗꯣꯏꯔꯥ ꯁꯤꯒꯤ ꯁꯥꯏꯖꯁꯤꯅ ꯁꯤꯅ ꯃꯦꯗꯤꯌꯝꯅꯦꯕ ꯁꯤ ꯃꯦꯗꯤꯌꯝꯁꯤꯅ ꯄ꯭ꯔꯥꯏꯁ ꯀꯌꯥꯃꯨꯛ 15 ꯁꯣꯜꯂꯤ ꯑꯗꯨꯒ 15,500 ꯌꯣꯜꯂꯤ 15ꯗꯤ ꯁꯣꯜꯂꯤ ꯑꯗꯨꯒ 14 ꯁꯨꯃꯥꯏꯅ 14,500 ꯁꯨꯃꯥꯏꯅ ꯑꯗꯨꯃꯛ ꯌꯣꯜꯂꯦꯅ ꯍꯥꯏꯕꯅꯦ ꯀꯀꯥꯒꯤꯁꯦ ꯑꯗꯣ ꯀꯀꯥ ꯁꯤꯁꯦ ꯑꯗꯨꯝ ꯀꯁꯇꯃꯔꯗꯤ ꯑꯗꯨꯝ ꯂꯥꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯂꯥꯛꯑꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯍꯥꯏꯁꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯣꯜꯁꯤ ꯌꯥꯝ ꯀꯟꯅ ꯁꯥꯕꯁꯨ ꯆꯠꯅꯔꯛꯏꯗꯅ ꯑꯗ ꯀꯀꯥ ꯁꯤꯒꯨꯝꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯣꯜꯁꯦ ꯑꯩꯈꯣই ꯁꯨꯝ ꯃꯥꯡꯖꯜꯂꯛꯄꯩ ꯃꯃꯤ ꯑꯃꯈꯛꯇꯤ ꯎꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯁꯥꯕꯤꯅꯕ ꯃꯤꯁꯦ ꯂꯩꯔꯛꯇꯕ ꯑꯗꯣ ꯁꯤꯅ ꯀꯔꯤ ꯀꯟꯗꯤꯁꯟꯗꯒꯤ ꯑꯣꯏꯕꯤꯒꯗꯣꯏꯅꯣ ꯂꯩꯇꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯄꯣꯠꯇꯤ ꯄꯥꯝꯕ ꯄꯨꯊꯣꯛꯑ ꯂꯩ ꯉꯝꯗꯕ ꯄꯨꯊꯣꯛꯑꯒ ꯂꯩ ꯉꯝꯗꯕ ꯑꯩꯈꯣꯏꯒꯤ ꯂꯩꯅꯕ ꯀꯁꯇꯃꯔꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯐꯤꯁꯦ ꯁꯥꯔꯀꯥꯟꯗ ꯖꯨꯝ ꯄꯨꯕꯁꯨ ꯃꯌꯥꯝ ꯌꯥꯎꯅꯔꯤ ꯍꯧꯖꯤꯛ ꯄꯨꯅꯩꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯟ ꯃꯇꯨꯡ ꯁꯦꯟꯁꯨ ꯋꯥꯏ ꯋꯥꯕꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯂꯣꯏ ꯋꯥꯅꯕꯅꯤꯅ ꯍꯧꯖꯤꯛ ꯃꯃꯜꯁꯦ ꯇꯥꯅ ꯌꯣꯟꯊꯣꯛꯑꯦꯕ ꯃꯃꯜꯁꯦ ꯑꯗꯨꯝ ꯇꯥꯅ ꯌꯣꯟꯊꯣꯛꯑꯦꯕ ꯉꯁꯥꯏꯒꯤ ꯃꯤ ꯌꯥꯎꯗꯕ ꯏꯊꯟ ꯁꯨꯕꯅꯤꯅ ꯑꯩ ꯈꯨꯠꯁꯨꯃꯟꯗ ꯇꯥꯊꯣꯛ ꯂꯣꯏꯔꯦ ꯈꯨꯠꯁꯨꯃꯟꯗꯨꯗꯩ ꯇꯥꯊꯣꯛ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯥꯡꯒꯗꯕꯅꯤꯅ ꯈꯨꯠꯁꯨꯃꯟꯗꯒꯤ 500 ꯑꯗꯨꯝ ꯇꯥꯊꯣꯛꯑꯝꯅꯤ ꯌꯣꯟꯊꯣꯛꯑꯦ ꯑꯗꯣ ꯑꯗꯨꯁꯨ ꯑꯃ ꯍꯥꯏꯕꯤꯔꯦ ꯑꯗꯨꯒ ꯀꯀꯥꯅ ꯀꯩꯒꯨꯝꯕ ꯄꯣꯠꯁꯦ ꯀꯁꯇꯃꯔ ꯑꯃꯅ ꯂꯩꯈ꯭ꯔꯀꯥꯟꯗ ꯍꯥꯏꯗꯤ ꯃꯔꯛꯇ ꯌꯥꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯔꯛꯇꯕ ꯈꯣꯠꯇꯕꯁꯤꯡꯗꯤ ꯀꯁꯇꯃꯔꯒꯤ ꯀꯝꯄ꯭ꯂꯦꯟꯗꯤ ꯀꯩ ꯂꯩꯕꯤ ꯍꯥꯏꯗꯤ ꯄꯣꯠ ꯑꯃ ꯌꯣꯟꯕꯗ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯌꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯀꯝꯄ꯭ꯂꯦꯟꯁꯦ ꯌꯥꯝ ꯇꯧꯒꯜꯂꯤꯗꯅ ꯅꯨꯄꯤꯒꯤ ꯊꯕꯛꯅꯤꯗꯅ ꯅꯨꯄꯤꯒꯤ ꯊꯕꯛꯅꯤ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯝ ꯆꯥꯏ ꯆꯥꯕꯁꯦ ꯍꯧꯖꯤꯛꯇꯤ ꯆꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯎ ꯀꯪꯉꯕꯅꯤꯅ ꯑꯗꯒꯤ ꯎ ꯑꯁꯪꯕ ꯇꯧꯔꯒ ꯀꯝꯄ꯭ꯂꯦꯟ ꯆꯥꯗ꯭ꯔꯦ ꯍꯥꯟꯅꯗꯤ ꯆꯥꯔꯝꯃꯦ ꯍꯥꯟꯅꯗꯤ ꯁꯨꯝ ꯆꯥꯔꯛꯏ ꯆꯤꯡꯉꯦꯅ ꯀꯝꯄ꯭ꯂꯦꯟ ꯆꯥꯏ ꯍꯧꯖꯤꯛꯇꯤ ꯆꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯀꯀꯥꯅ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯑꯃ ꯇꯧꯊꯣꯛꯄꯤꯔꯕꯅꯤ나 ꯉꯁꯥꯏ ꯍꯧꯖꯤꯛꯇꯤ ꯎꯁꯦ ꯀꯪꯍꯜꯂꯒ ꯍꯥꯏꯗꯤ ꯀꯁꯇꯃꯔꯁꯤꯡꯁꯤꯁꯨ ꯍꯦꯟꯅ ꯄꯥꯝꯅꯕ ꯎꯆꯥꯟ ꯈꯪꯒ꯭ꯔꯥ ꯀꯣ ꯅꯤꯡꯒꯣ ꯁꯨꯃꯥꯏꯅ ꯁꯨꯔꯕꯅꯤꯅ ꯃꯤꯋꯥ ꯇꯥꯗ꯭ꯔꯦ ꯑꯗꯨꯝꯕꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯇꯉꯥꯏꯃꯨꯛ ꯐꯗꯅ ꯎꯁꯤꯗꯤ ꯀꯪꯍꯟꯗꯕ ꯌꯥꯗꯦꯅ ꯍꯥꯏꯕ ꯄꯣꯠꯅꯦꯕ ꯑꯗꯣ ꯀꯀꯥ ꯈꯤꯇꯪ ꯆꯪꯁꯤꯟꯃꯤꯟꯅꯁꯦ ꯑꯗꯨꯒ ꯑꯁꯣꯝꯀꯥꯟꯗ ꯈꯤꯇꯪ ꯑꯄꯤꯛꯄ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯑꯁꯤ ꯑꯄꯤꯛꯄꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯥꯒꯤ ꯁꯤꯅ ꯉꯁꯥꯏ ꯍꯥꯏꯕꯤꯕꯗꯣ ꯃꯃꯥꯡꯗ ꯂꯩꯍꯧꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯗꯤꯌꯝꯅ ꯍꯥꯏꯕꯤꯕꯅꯦꯕ ꯁꯤ ꯑꯄꯤꯛꯄꯁꯦ ꯁꯤꯁꯨ ꯐꯖꯩꯅꯦ ꯁꯤ ꯐꯖꯩꯅꯦ ꯌꯥꯝꯅ ꯁꯤꯁꯤꯅ ꯀꯣꯜꯇꯦꯛ ꯍꯥꯏꯕꯗꯨꯅꯤ ꯀꯔꯤ ꯃꯃꯤꯡ ꯍꯥꯏꯕ ꯀꯣꯜꯇꯦꯛ ꯑꯗꯨ ꯈꯨꯗꯩ ꯌꯥꯗꯦ ꯈꯨꯗꯩ ꯌꯥꯗꯦꯕ ꯔꯥꯅꯤ ꯃꯨꯀꯥ ꯐꯅꯦꯛ ꯁꯥꯕꯩꯅꯤ ꯐꯅꯦꯛ ꯁꯥꯕꯩꯅꯦꯕ ꯀꯣꯟꯁꯤꯁꯨ ꯑꯇꯥꯡꯕ ꯁꯥꯕꯩꯅꯤ ꯀꯣꯜꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯆꯨꯁꯤ ꯃꯥꯒꯤ ꯃꯈꯥꯗꯒꯤꯅ ꯃꯊꯛꯐꯥꯎꯁꯤ ꯌꯥꯝ ꯐꯖꯅ ꯁꯥꯕꯤꯌꯦ ꯑꯗꯨ ꯀꯀꯥꯁꯤ ꯀꯩ ꯎꯗꯤ ꯑꯣꯏꯒꯗꯣꯏꯅꯣ ꯁꯤꯁꯦ ꯎꯆꯥꯟꯒ ꯈꯪꯒ꯭ꯔꯥꯒꯅꯤ ꯃꯈꯣꯡ ꯈꯪꯒ꯭ꯔꯥꯅꯤ ꯎꯆꯥꯟ ꯃꯈꯣꯡꯁꯤꯅ ꯈꯪꯒ꯭ꯔꯥ ꯑꯗꯨꯒ
ꯀꯩꯅꯣꯁꯤꯅ Masamang na usan. ꯃꯁꯥ ꯃꯔꯤꯡ ꯎꯆꯥꯟꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯥꯎꯗ ꯁꯤꯒꯤꯁꯦ ꯀꯁꯇꯃꯔꯒꯤ ꯀꯟꯇꯦꯛ ꯇꯧꯕꯤꯔꯝꯕꯗꯤ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡ ꯂꯩꯕꯤ Tara tu soli aduga tara matay. ꯍꯥꯏꯗꯤ ꯑꯗꯨꯃꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯁꯇꯃꯔꯁꯤꯡꯒꯤ ꯗꯤꯃꯥꯟ ꯍꯥꯏꯇꯥꯔꯦꯅꯦ ꯗꯤꯃꯥꯟꯁꯦ ꯀꯌꯥꯝ ꯂꯩꯕꯤ Diman siga si mi order ni. Si lo grabani. Hantaki thaajda kon mari di wal. ꯃꯔꯤꯗꯤ ꯌꯣꯜꯂꯦꯕ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯣꯜꯁꯤ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡ ꯁꯥꯕ ꯉꯝꯃꯤ ꯀꯀꯥ Ay thana samda taridi jami. ꯇꯔꯦꯠꯇꯤ ꯆꯠꯂꯦ ꯑꯗꯨꯗꯤ ꯌꯥꯝ ꯆꯜꯂꯦ ꯀꯀꯥ ꯊꯕꯛꯇꯤ ꯌꯥꯝꯅ ꯀꯟꯕ ꯑꯃꯈꯛꯁꯨ ꯑꯣꯏꯌꯦ ꯀꯀꯥꯁꯦ ꯑꯗꯣ ꯄꯣꯠꯁꯦ ꯑꯗꯨꯗꯤ ꯁꯤꯗꯤ ꯄꯩꯁꯥ ꯁꯤꯡꯉꯀꯥꯟꯗ ꯊꯅꯝꯃꯕ ꯄꯣꯠ ꯑꯃꯈꯛ ꯑꯣꯏꯒꯗꯣꯏꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯄ꯭ꯔꯥꯏꯁꯁꯤ ꯀꯌꯥ ꯍꯥꯏꯕ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯈꯤꯇꯪ ꯃꯆꯥ Tara matay yole tara tu harkan. ꯇꯔꯥꯅꯤꯊꯣꯏꯗꯤ ꯍꯥꯏꯗꯣꯏꯅꯤ ꯑꯗꯨꯒ ꯇꯔꯥꯅꯤꯊꯣꯏ ꯍꯥꯏꯔꯀꯥꯟꯗ ꯇꯔꯥꯃꯥꯊꯣꯏꯗ ꯌꯣꯜꯂꯦ ꯍꯥꯏꯕꯅꯦꯕ Lagi patay repti amay hay amay dum hundar son do tanaga do yole. ꯑꯗꯣ ꯀꯀꯥ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯀꯣꯜꯒꯤ ꯗꯤꯖꯥꯏꯟ ꯍꯥꯏꯇꯥꯔꯦ ꯀꯣꯜꯒꯤ ꯗꯤꯖꯥꯏꯟꯁꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯀꯃꯜ ꯑꯣꯏꯅ ꯄꯥꯝꯅꯕ ꯍꯣꯡꯁꯨ ꯍꯣꯡꯕ ꯑꯗꯒꯤꯗꯤ ꯎꯁꯨ ꯐꯕ ꯀꯥꯏꯅ ꯀꯁꯇꯃꯔꯒꯤ Haybo si narakse. Sidi kamal ware. Si posima adum. ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯈꯔ ꯆꯥꯎꯈꯠꯄꯁꯤꯗꯒꯤ ꯑꯃꯨꯛ ꯃꯥꯅ ꯑꯃꯨꯛ ꯆꯥꯎꯕ ꯑꯣꯏꯒꯗꯣꯏꯔꯣ ꯁꯤꯒꯤ ꯄꯣꯠꯁꯦ Si marak tuni. ꯃꯔꯛꯇꯨꯅꯦꯕ Sini besan nare. ꯑꯣ Asi konjok chatre. ꯀꯣꯟꯖꯥꯎ ꯆꯠꯇ꯭ꯔꯦꯕ Konjok lam cheli atan de na si ngang chatle. ꯁꯤ ꯉꯥꯛꯇ ꯆꯠꯂꯦꯕ ꯁꯤꯅ ꯉꯁꯥꯏꯒꯤ ꯍꯥꯏꯕꯤꯈꯤꯕ ꯄ꯭ꯔꯥꯏꯁꯇꯣ 15ꯗꯒꯤ ꯉꯥꯡꯅꯔꯒ 14,500ꯗꯨꯐꯥꯎ ꯌꯥꯒꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯣ Kan ngana utara mi yole. 14,000ꯐꯥꯎ ꯌꯣꯜꯂꯦꯕ ꯈꯔ ꯑꯗꯨꯝ ꯃꯤꯗꯣ ꯈꯔ ꯀꯁꯇꯃꯔꯅꯁꯨ ꯍꯥꯏꯅ ꯁꯤꯡꯅꯕ ꯀꯩꯀꯥ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏꯗꯤ ꯀꯀꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯀꯀꯥꯅ ꯈꯤꯇꯪꯗꯤ ꯇꯥꯕꯤꯕ ꯌꯥꯒꯗ꯭ꯔꯥꯅ ꯑꯩ ꯀꯁꯇꯃꯔꯈꯩꯗ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯖꯒꯦ ꯍꯥꯏꯗꯤ ꯌꯥꯝ ꯇꯥꯕ ꯅꯠꯇ꯭ꯔꯒꯁꯨ ꯀꯀꯥ ꯈꯤꯇꯪꯈꯛ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯇꯥꯕ ꯅꯠꯇ꯭ꯔꯁꯨ ꯀꯀꯥꯅ ꯑꯗꯨꯒꯤ ꯆꯥꯟꯁꯇꯤ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦ Trami si tab de mange ba. 14,000 ꯑꯗꯣ 15 ꯁꯣꯟꯕꯅꯤ 15 ꯁꯣꯟꯕꯗꯨꯗꯒꯤ ꯈꯤꯇꯪ ꯇꯥꯔꯀꯥꯟꯗ 13ꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗ ꯇꯧꯁꯦꯅ ꯍꯥꯏꯅꯔꯤꯀꯣ ꯀꯀꯥ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯀꯛꯀꯗꯣꯏꯅꯣ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯦꯆꯤꯟ Khai na bani. Baga ali alor pa u sen mang de bi. Sidra ga ta to si na asili no. ꯑꯗꯣ ꯀꯀꯥ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯌꯦꯡꯕꯗꯁꯨ ꯌꯥꯝ ꯃꯨꯟꯅ ꯇꯧꯔꯒ ꯇꯧꯗ꯭ꯔꯒꯗꯤ ꯈꯨꯠꯇ ꯈꯛꯇ ꯍꯩꯖꯤꯜꯂꯒ ꯁꯣꯛꯄꯒꯤ ꯆꯥꯡꯁꯨ ꯂꯩꯕ ꯄꯣꯠꯇꯤ ꯑꯣꯏꯒꯗ꯭ꯔꯥꯅꯗꯤ ꯈꯜꯂꯦ ꯑꯗꯣ ꯀꯀꯥꯅ ꯍꯣꯠꯅꯕꯤꯔꯤꯁꯤ ꯌꯥꯝ ꯊꯥꯒꯠꯆꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯃꯇꯝꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯆꯠꯀꯅꯦꯅꯁꯨ ꯊꯥꯖꯕ꯭ꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯀꯁꯇꯃꯔꯁꯤꯡꯗ ꯀꯀꯥꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯤꯡꯗ ꯍꯥꯏꯗꯤ ꯃꯣꯏꯅ ꯐꯤꯁꯤ ꯁꯥꯕ ꯃꯇꯝꯗ ꯀꯣꯜꯁꯤ ꯀ꯭ꯔꯦꯛ ꯆꯠꯇꯅꯕꯒꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯛ ꯑꯍꯟꯕꯁꯤꯃ ꯍꯦꯛ ꯂꯩꯔꯀꯥꯟꯗ ꯌꯨꯝꯗ ꯄꯨꯈꯤꯀꯥꯟꯗ ꯍꯥꯏꯗꯤ ꯀꯝꯄ꯭ꯂꯦꯟꯁꯦ ꯂꯥꯛꯇꯅꯕ ꯀꯁꯇꯃꯔꯅꯁꯨ खितंग चेक्सन्ना कोनजे सानबगीदमक्ता कोलजिदा कई तौब मथौ ताई आई पोसी लोन लने ना है फियो अमगी देना अन लेगा कानून पी गंदी पी फियो अमदा छाया लगदी नु कपिन आने बा छाया लगदी अन छाया आगे दिन छा है अन फियो जुमै लेदोनेना जाता बचिन बा आई नोई शेमी छानी अन भाई सिर्फ पोसी रे ओगा छाया द्रबा आई पहचान गे आई नोई पोसी फियो जो है अदुबोगी कना थाजना बदुदा कथों पी रे बा फोटो खंगा बनि नमो थाजा रे बा सही कोई पतन धरती है अदुम फोन हंगे कमाय तो याम नोय छाय याम हाय अदो ककाना जो सिमाना याम इन डिटेल होइना हाय तारेने अखोगी कॉल जिगी मागी रिजेक्ट चतनबगी कस्टमर दजु पजना डील तौबिर काना पोछि जोले हायबनी अदो इरैसा खुदिमंगना ककागी नाक ला काना दुम कॉल लैबा आबगी कनो जु खुदोंग चाव जु लैबा हाय तारे आई सिदा ककाबु अमोना आई थगरो पोंदोक चरी हेना माय पाक ओबियु हेना कोन जामना पुथोकपा ओबियु ना आई साइड की सिमाना हाइजरी